News TV mi ing tabiri bisingbu ahan mamaktada taramna okchaba galena numaiteng kunje choina khurumjari maraki pau miyam da pizari Lifeline oriba lambi singda gari thoduna lamdam asiki praja sing hingbagi lambida achoba thodang loriba driver amadi conductor singda first aid training piba amadi health checkup tawbagi program ama Department of Transport ki sponsorship makhada Indian Red Cross Society IRCS Imphal East District branch na sinduna ngasi MG Avenue da leiba IRCS Manipur State branch ki office ta pangthokre Thormaduga Mailena IRCS Manipur State branch ki chairman Narendra Ningombana hai lifeline singda gari thoriba driver amadi conductor singna pusilaklaga aikoi hinglibani awangba yum amadi furadalanda leiba sing asisu truck singda pusilaktragadi chaba phangnamloi yumsu wangnamloi maramdi potlam sing asi aeroplane gi lambida kayam pusilakpa ngamgadage Asigumba achoba thodang loriba driver amadi conductor singna awa ana tarakpa amadi khudong thiba mayok narakpa matamda kari mating pangadage haibasi yamna maru oiba amadi mathau taba amani haiba khanglagasu ngasi fawba thabak oina pangthokpa ngamdana leiri asigumba ahoba si mentionba ngamlagani haibagi pandamda IRCS na program asi sinbani ngasi numit asi transport department amadi IRCS ki oinadi achoba mai pakpa amani gari thoriba sing asi mitki Mathau Yama Tabana Maram Oiga Nasigi health checkup asida mit yauna atoba medicine gi oiba test kya su tawgani haiki Nasigi health checkup amadi training program aduda driver amadi conductor yankai hemana saru yaki Wangi yum du sabang ngamoy akhoi seli bas sari ba punum sing saba phangam da selam da suyai maram di aeroplane gi lambi da kaya yam pot pusal kungam badake aduna hariba driver mayam punumuk sing asina lambi de thengnariba awaba khudong thiba lambi gi road accident na chingba khudong thiga da mayam punumuk sing asida awa ana tar kumatam da kari akhoina miyoi bagi dam tamating pangbu yaba gi habasi yam maru opa oibadi oiraga madu khoi khangdana bi phabu latran lei nasigi ni asina khoina pangjagadoriba singtha training asigi matungdagi di sungsoi sudana khoi kari haigadage masigi ahoba sima akoi mengkhat pagaloinana yamna athubu matamda akoi life kaya save to ngamagani haibasi wakal makhada bani maramaduna ngasigi numit asi Red Cross ki amadi government of Manipur ki transport department gi khwaitagi mai pakpa achubu numit amani aitana lukse Hauzik lamda masida thokliba irang asida kanagomba individual kharana irang thokpa yaba thabak sinbiganu haina Forum for Restoration of Peace ki convener asang kasana phongdokre wafom asingasi ayuk kangluk ama gimioi kharana nagamapal bazar da pot yonba lakpa matamda kanagomba individual kharana pot yonba yaroi haibagi wahauda thokhaningda bathodok thokibagi matangda city police ta nakal anima gimioi singa yasinaba purakpagi matangda phongdokibani asang na hai manipura irang Thokaloisi haiba tarabadi yelhomi furup sing punna wakal fathaminaba mathautai Imphal manung community punna taba mafam amani aduna aikhoi masel amata oina nungsi chanana leiminaba tangai fade loinena law and order pairiba forcing na makhogi mathau tawjishanu tampaki mafam kharada mioi kharana lambida achat awok singda check tawbana chingba kaya chathabasina irang hena thoklakpa yabagi fibam amadakli ngasigi thodo aduda waroishin ama Purakpa matamda tampaki imasing amadi CSO singna lakna waroshin ama puraknaba wayal minaba asigishu thagapa phongdokli amadi masigumba thaudo asi thoktanaba aikhoi punna hotnaminasi haiki Thokiba dudi ngasi akhoi mayam yauraga yanaba ama akhoi puramina khare aduna makha tabada mase amuk provote tobiranu haibase aina thamjage aduga accused person sinusu akhoi matumno da sikumase tawroroi haina haye asita tampak ta leiba akhoi ki CSO ima mara paibi kaya sula piraga mating phajana pangbi accused person sinusu phajana waten tobi phajana chebi adugumba mayam tobi basida akhoi adum akhoi ki penjaba haiba leiba tare aduna ngasai thokiba thodokse matumno da thokpa yararoi haibase akoina yanagba ama purak padagi masi se solution ama purak jabani aduna amuk hana repeat obadi hojik tongan ba pau asigumba taning da ba pam da ba gun point gi threat toba demand toba adu ataba lambi da khanglaga poche yengba khopa check toba mayam se akoi gi law and order le government haiba le police haiba le makhoi gi mathau makhoi na tawjasunu civil oiba
All Manipur United Clubs Organization Amukogi meeting Makada ngasi Imphal East District United Clubs Organization gi saruk ama oriba Youth Guidance Club Kongba Khetri Lekai amadi South Eastern United Clubs Organization SEU CO Development ga punna khusinduna anti-rabies vaccination program ama YGC gi Complex District Veterinary Office Imphal East Poronpat Kalina Pangthoki Hariba anti-rabies vaccination program asida hui masing humpu haudong masing tara punna humpu tara kapthokre vaccination program asida District Veterinary Office oina Dr. Deepa Devi Thangjam Veterinary Officer Poronpat L Basanta AEO Poronpat Hotel Hiba Mitay BFA Takhel Veterinary Hospital E Arif Khan Veterinary Attendance Takhel Veterinary Hospital Saruk Yaki All Manipur United Clubs Organization Amukogi President Nandoluwang Secretary Publicity Laisram Krishna Moza Assistant Secretary Finance M Lenin Assistant Secretary Finance M Thavi Elias Prenjit ex-member Saruk Yaki Imphal East District United Clubs Organization IE Iduko gi oina T Dijwa President Iduko Ais Khokoi Secretary Finance Iduko LDP President YGC Momocha Secretary Imphal West District United Clubs Organization Iduko amadi members singna saruk yaki pangthokliba thormasi amuko gi foundation dega mai lena pangthokpani maike somda leiriba yumda yokpa sasan singda narakpa leinadagi matam chana kalhoba haiba asisu tawdaba yadaba yamna maru oiba amani haina lauruka pangthokpani Saukulapagi matung ina haujik haurakliba mahairoi sing asigi marakta achepa mari thamduna afaba makalgi mahairoi kaya puthopa ngamlagani haina Education Ace ki Director El Nandakumar Fongdokre wafamasi hiang thangda leiba Kamakya Pemton College ta mamang thagi kontra dagi Star Education gi makhada School Focus Hansi Mission gi makhada lamdam masida leiba Government School da leidiba oza sing asisu afaba makalgi oza ohenduna afaba mahairoi semnabagi pandamda chataduna lakpa training program loishinbagi tharomda Fongdokibani Thoromaduda Education Ace ki Director El Nandakumar IAS na Chief Guest New Globe Education Policy and Partnership ki Vice President Sujatha Muthayana President Kamakya Pemton College ki Principal Dr. Wahingbam Nimai Singh na Guest of Honor amadi tongan-tonganba district sing dalaiba Journal Education Officer singsu Thoromaduda saruk yakiba kalunena training program aduda saruk yakiba tongan-tonganba school sing dagi training adubu yawbala kiba oza singda certificate amadi achamba kudol sing piduna ikai kumnaba utki El Nandakumar High Education Haibasi mahai tamliba mahairoi singbu ningthina gyan tahanba ama changi masina maram oiraga haujik haurakliba mahairoi singi marakta khetnaba laitunabagi pandamda samagra shiksha gi meeting makhada Ministry of Education da ai bachero thadna khangalaba matungda Star Education gi program asi pangthokpagi ayaba pirakibani haina fongdoki Class 8 photosynthesis takpo matamda angang asungna phap tagre asuna tadriya bisa real time da monitor tawo yana na ba hangbokiba initiative amane tawo aikoi gi main concern aikoi gi main emphasis ti aikoi gi haurak leba sa ta sindani sumaina aikoi gi intention sida intervention si packet pa tajara ga su ozasina school da sai gi Star Education si implement tawo matamda any problem le nakpi da ba any issues la aba ko adu aikoi da loina report tawbiru ko maramdi ozaga kogi directorate ka official singa miscommunication kariyamta thambaya deba ko jedio mayam su leibire oza singna aikoi da direct lakpa far taraga su any issues any suggestions how to go about it how to improve it Jedio singda loina suggestion pipiro atuga Marki pau pijiba matang asde lo shinjari meeting tabir basingbu amukha na kurumjari